Tamil macha anigi asiba haksang hauzik fauba Myanmar maikaidagi sinaraktre ahenba security personnel season aduna ngamkhai paring singda Ngak Senbagi Thabak Kankhatli adum oinamak Moreh Kaithel thong hangnaba haukibaga lunena auto gari singsu service tongnakre tha asigi mangada Moreh da laiba India masa Tamil ani yumthangnariba Myanmar tamu town da mamanaba amagi birthday yauba chatkibada masakhangdaba miyoi singna nongmaina kaptuna hatokpikiba thodok asigi ngasiga numit humni suzilaba fauba asiba haksang sing nongthil pung ama taraba fauba Myanmar maikaidagi sinaraktana tumina leithokre Technopal disinasu Moreh pumbada ngarangdagi CRPC 144 thamkibaga lunena che sang yaudana ngamkhai lana chatanabasu order tawkiba sida Moreh Sunrise Ground ta ngarangdagi hona mafam asida kanagumba mioi amata changhandana akanba security personnel kaya thamduna Ngak Senbagi Thabak sathari amadi Manipur Police ki makok thongba DIG angam ningsen yauna nipan suba MR amadi 3rd IRB personnel kayasu Moreh da lagduna Ngak Senba hukre oirakliba fibam asida international issue ama oibadagi wathok hena sauthorakpadagi Myanmar invasive fauba yauna kre haina thajaba yaba pau amana hairi nakalamarom ngasi ayuk pung 8 kuntra taba matamda DIG angam ningsen na luchimduna Technopal SP yauna Moreh Police ki IB conference hall da Moreh da laiba tongan ba community leaders yauba mifam ama pangthokre hari mifam asiki matang da Tamil Sangam gi General Secretary KBS Maniam na paumi sing da phongdokibada CSO leaders singi ahan ba demand da asiba haksang animak Manipur lainga kamade India lainga anina athuba matamda yanaba amagi makhada haksang sing sinabi rabadi Moreh da miyam na hauzik tangdu laitadana leiriba ase ingna chingna leiba ngamgani haiki adubu ngasi nimit humni suzilaba fauba Myanmar maikaidagi hauzik fauba makhal amatagi paukhum piraktana leiri haiki lunena leikidraba imung manungdasu ex gracia pinabasu wapam singsu amuk nahonana thamki DIG angam ningsena mahaki maikaidagi tawbayaba angamba sing tawnaba hotnagi haiki amadi foreign country ama oiba maramna India government amadi Myanmar maikai anina ngangna gadaba Maramna Manipur laingaknasu central government da yanaba ama puraknaba taksinba yaba taksinduna lakli amadi external affairs ki union minister RK Ranjanasu wapam singasi ki matangda Myanmar gi invasive fauba yohan krehari Burma embassy yaure embassy de moi taraf da laiba tawgudawdu moi gi thabak khakta watpane adu reply di akoina ngai bane kari no hairaga Moreh di he border ka nak man mane aduga oirabisu asi tamuga Moreh gi dasu ngangba even yadare ujiki matamdo kari no hairaga moi gi government ki policy ka hana leiba ka ujik leiba ka kana mapu karano kari no haina ngamdabegi madu high authority tegi taurabne soidana akoina honabigeni adum ngamba baw khoi gi department gi tarap tegi